Hello mayam punamak pu taram nokchari ngasigi video sidi mayam leba phagwa yengbiyo ngasidi special oina agisu customize tawraga aina semjaba pot kharasu unboxing tawjagani ado video se leba phagwa yengminase mayam ngasigi vlog se dum mukbang tawba ama daily vlog adudi natlaroi ase do simatungda ai unboxing gi do mayam hapcharage video se leba phagwa yengminarase mayam Krishnapur dagi punamak Krishnapur dagi para edu Krishnapur namo जा रहे पापा बेटी मोरो फिलो तो मोरो की केन तो निया बा कने मोरो हांदो की खाइबो मोरो ओइ मेन लो अने युंगे पांबी की पान आई ने शेरनी का हाइरे में आ मची का थमो आई नु हो हो मची फ्री के खाइबो थमो पत्रा मंगा थमो दे खम हमदी ला ई थमदी फै ला ई ने थमो आई दो मची राख के थमो आ मची का से आदा थमंगे थारे जाने से नुमी कोई लोग तेरे ना तरानी तंगा चले खांजी घरनी ना सेक्शन ना पाई दस जाने में मासी खुचाओ से सियों ने से थांगी खुचाओ से तो lang na mo lang bazaar kare isa si ada frista thamurani si khuchau frista to jwa moi kangga do de thamba sida thamage sida di amang soi thamnadri nga sa thamnadri duna se fresh ga loi happy du lore khamen sim bi se big than gare sida beri happy sa kena asi se hanai beri jole mi du sum jami se le haji le par si le re मोरो अतेकपा कोबी अतेंगै कोबी का तंगाइरे मथदा एप्पल ले से थममे लोरे ए योंचाक ने दो मखादा खै मखादा योंचाक यौरम बै वानी पिजरप माले दो अतेन बिदुने हावबने से खुरमजरी मयामबो मयाम पुना मपु तराम नौची इस नंजो एना वीडियो को लेन त खलेरा नंग खांगी दो फेन सुम थलिने बा दोदने ओरांग मना लोरे खांगम द्रे साउंड से जारोय ना कइना दि ऐसे हजी जेनिंग मना लोरे ऐसु जेंगबरा दम ऐसे हजी अनबॉक्सिंग तौदो रिपोर्ट अंखा इना हाइदि याम खन्ना तौजगिबा पोने बा दोदोनाने इना अनबॉक्सिंग तौबसिदा दम वीडियो ला होगेना नुधांग वरसु तौबने अदो नुधांग प्रोपने बा माना हलकपदा प्रोपनिना ने हजी दम क्याइना ऐगी वीडियो ngora जादा प्रंते खुरमजरी मैम पुनमकपु तराम नौचरी मैम पुनमक ऐngasi वीडियो सिदी डेली ब्लॉग नतबिदा आई अदम ऐना हंदक ऐना मेमोरी ओइना यामना मरु ओइबा पोट हाइरनी इबानी मकी ओइना यामना मरु ओइबा मांगहन बसु यादबा पोटो आइदी फजना तौना चेक्सना थंबाइनी पुंसी चुपा मांगदना बगिदमा करी पोटना तो यंगमिनासे मैम अनबॉक्सिंग तौरगा दम खंगिनारसे हजिते हाइररोगे को अदो सिदा लै एस ब्लॉग ऐसु हांदोक्ट्री पोट से सिदा लै सिदा लेरे अदो आई पोसे हाना उल्लगे अदो मतुंदा कमाइना कनादगी लौबनो कमाइ तौबनो तो कोना हाइरगे को अदो दम सिदा लेरे पोसे अनि ओइदोइनी सिदासु लेरे पोट अनि मनुंगददी पोट अहुम सुदोइनी अदा अमदा पुन हापुंगनी मांगनासु लोरे भपलाव तारतरा सिदा लेरे दो मैं या सी हानासु हांगुइने ए दु खाइदगी मरु ओइबा पोसे हानासु हांगुइ स्माइ हम हांगागे जे हंगे को या yang फसे तु मैम काय पाइगे सेंद्र माने एगी केनोसिना ने कैमरा दिगा उल्लेसगा ओइदि सेंगे या yang फसे मनिंगदना से दो कार्ड इबानी लुहोंबगी कार्ड अदु फोटो लुहोंबदा माना लै हुक्पगी फोटो से सीमा हाफल्ले अदुगा सिगी खुत्ता कीबदो करी हाय करी कीबा हाय करी कई कुछ कीबा केनो खंगद्रे ए सी ममी से केनो हाय बने आई
ꯈꯪꯗꯤ ꯈꯪꯉꯦ ꯀꯥꯎꯈ꯭ꯔꯦ ꯍꯥꯏꯕ ꯉꯝꯗꯅ ꯂꯩꯔꯦ ꯑꯗꯨꯗꯨꯁꯨ ꯂꯣꯏ ꯌꯥꯎꯔꯁꯦ ꯌꯥꯝ ꯐꯖꯔꯦ ꯄꯥꯝꯖꯕꯅ ꯂꯣꯏꯔꯦ ꯑꯩꯗꯤ ꯑꯁꯦ ꯑꯩꯅ ꯄꯤꯖꯈꯤꯕ ꯑꯩ ꯍꯧꯖꯤꯛ ꯔꯤꯌꯦꯜꯗ ꯎꯏꯀꯣ ꯐꯣꯇꯣꯗꯗꯤ ꯐꯥꯔꯁꯇ ꯂꯣꯏꯔ ꯃꯇꯨꯡꯗꯕꯨꯗꯤ ꯎꯔꯦ ꯑꯗꯣ ꯔꯤꯌꯦꯜꯗ ꯎꯔꯒ ꯑꯃꯨꯛ ꯍꯦꯟꯅ ꯁꯦꯇꯤꯁꯐꯥꯏ ꯇꯧꯋꯦ ꯌꯥꯝꯅ ꯀꯩ ꯌꯥꯝ ꯐꯩ ꯀ꯭ꯋꯥꯂꯤꯇꯤꯁꯨ ꯌꯥꯝ ꯐꯩ ꯑꯗꯣ ꯌꯥꯝ ꯄꯥꯝꯖꯔꯦ ꯑꯩꯅ ꯗꯤꯖꯥꯏꯟꯁꯨ ꯁꯤ ꯄꯤꯈꯤꯕꯅꯤ ꯑꯗꯣ ꯁꯤ ꯔꯣꯁ ꯑꯅꯤꯁꯤꯅꯅꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯐꯥꯔꯁ ꯄꯤꯕ ꯔꯣꯁꯅꯤ ꯑꯩꯅ ꯑꯗꯨꯝ ꯊꯝꯖꯜꯂꯦꯕ ꯀꯪꯅ ꯑꯗꯨꯝ ꯑꯩꯗꯤ ꯑꯗꯨꯝ ꯍꯨꯟꯗꯣꯛꯇꯕꯤꯗ ꯂꯣꯏ ꯊꯝꯃꯦ ꯑꯗꯣ ꯑꯗꯨꯒꯤ ꯔꯣꯁꯇꯨꯅꯦ ꯃꯥꯅ ꯐꯥꯔꯁ ꯄꯤꯕꯗꯨꯅꯤ ꯁꯤꯁꯦ ꯑꯗꯨꯗꯨꯁꯨ ꯍꯥꯞꯐꯜꯂꯦ ꯐꯖꯅ ꯇꯧꯅ ꯁꯦꯝꯕꯤꯔꯛꯑꯦ ꯏꯅꯥꯎꯅꯨꯄꯤꯅ ꯑꯗꯣ ꯑꯩ ꯃꯥꯏ ꯃꯃꯤꯡꯁꯦ ꯁ꯭ꯅꯦꯍꯥ ꯀꯧꯏ ꯑꯗꯣ ꯑꯩꯉꯣꯟꯗꯒꯤꯗꯤ ꯃꯈꯥꯅꯤꯅ ꯑꯩꯅ ꯑꯗꯨꯝ ꯏꯅꯥꯎꯅꯨꯄꯤ ꯍꯥꯏꯕꯅꯦ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯌꯥꯝ ꯐꯖꯅꯁꯨ ꯁꯦꯝꯕꯤꯔꯛꯑꯦ ꯑꯗꯨꯒ ꯁꯦ ꯗꯦꯠꯁꯨ ꯐꯖꯅ ꯃꯦꯟꯁꯟ ꯇꯧꯔꯛꯑꯦ ꯑꯩꯅ ꯐꯨꯜ ꯅꯦꯝꯁꯨ ꯑꯩꯅ ꯑꯣꯏꯅꯅꯦ ꯐꯨꯜ ꯅꯦꯝꯁꯨ ꯍꯥꯞꯄꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯅ ꯐꯖꯅ ꯏꯕꯤꯔꯛꯑꯦ ꯑꯗꯣ ꯃꯥꯏ ꯃꯃꯤꯡꯁꯦ ꯑꯣꯊꯦꯟꯇꯤꯛ ꯂꯨꯛꯕꯨꯛ ꯑꯅꯤ ꯂꯩꯕꯅꯤ ꯁ꯭ꯅꯦꯍꯥ ꯍꯥꯏꯅꯁꯨ ꯂꯩꯕꯅꯤ ꯑꯩ ꯃꯥꯒꯤ ꯄꯦꯖ ꯑꯅꯤꯃꯛ ꯃꯦꯟꯁꯟ ꯇꯧꯖꯔꯝꯒꯦ ꯃꯌꯥꯝ ꯑꯗꯨꯝ ꯇꯦꯛꯁ ꯇꯧꯃꯤꯟꯅꯔꯒ ꯃꯌꯥꯝ DM ꯇꯧꯔꯒ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯕꯤꯔꯣ ꯃꯌꯥꯝ ꯑꯄꯥꯝꯕꯁꯤꯡ ꯃꯌꯥꯝ ꯀꯨꯟꯗꯣ ꯍꯥꯏꯕꯁꯤꯗꯤ ꯃꯥꯡꯍꯟꯕꯁꯨ ꯌꯥꯗꯦ ꯍꯥꯟꯅꯒꯤ ꯑꯍꯟꯁꯤꯡꯅꯁꯨ ꯑꯗꯨꯝ ꯍꯥꯏꯀꯣ ꯂꯪꯁꯦ ꯇꯠꯄꯁꯨ ꯐꯠꯇꯦ ꯇꯧꯍꯩꯗꯦ ꯍꯥꯏꯅ ꯑꯗꯨꯅ ꯁꯤꯗꯤ ꯌꯥꯝꯅ ꯐꯩꯌꯦꯅ ꯈꯜꯂꯦ ꯄꯨꯟꯁꯤ ꯆꯨꯞꯄꯁꯨ ꯃꯥꯡꯉꯔꯣꯏ ꯑꯗꯨꯝ ꯂꯩꯔꯅꯤ ꯑꯗꯣ ꯍꯥꯏꯕ ꯉꯝꯗꯦꯅꯀꯣ ꯃꯅꯤꯡꯗꯁꯨ ꯂꯩ ꯍꯥꯞꯄꯤꯗꯣ ꯑꯩ ꯒꯨꯂꯥꯞ ꯌꯥꯝꯃꯦꯕ ꯑꯗꯣ ꯑꯁꯤ ꯒꯨꯂꯥꯞꯁꯤꯁꯨ ꯃꯅꯤꯡꯗꯁꯨ ꯒꯨꯂꯥꯞ ꯌꯥꯎꯔꯦ ꯁꯤꯅ ꯑꯀꯣꯝꯕꯗ ꯑꯗꯨꯝ ꯄꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤꯚꯔꯁꯔꯤꯗ ꯈꯪꯗꯦ ꯀꯔꯤꯗ ꯑꯗꯨꯃꯥꯏꯅ ꯏꯝꯄꯣꯔꯇꯦꯟ ꯗꯦꯗ ꯄꯤꯕ ꯔꯣꯁꯁꯤꯡꯗꯨꯅꯦ ꯑꯩꯅ ꯍꯨꯟꯗꯣꯛꯇꯅ ꯊꯝꯕꯗꯣ ꯑꯗꯨꯝ ꯁꯤꯗ ꯑꯗꯨꯝ ꯗꯤꯖꯥꯏꯟ ꯇꯧꯅ ꯍꯥꯞꯄꯩꯁꯤꯅꯦꯕ ꯑꯇꯣꯞꯄ ꯑꯃꯨꯛ ꯑꯟꯕꯣꯛꯁꯤꯡ ꯇꯧꯔꯁꯦ ꯃꯌꯥꯝ ꯁꯤ ꯊꯝꯃꯒꯦ ꯁꯤ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯍꯩꯔꯣꯅꯦꯕꯀꯣ ꯔꯣꯁ ꯂꯩꯔꯦ ꯁꯤ ꯔꯣꯁꯁꯤꯁꯨ ꯑꯩꯒ ꯃꯥꯒ ꯑꯩꯅꯁꯨ ꯄꯤꯕ ꯌꯥꯎꯔꯦ ꯃꯥꯅ ꯄꯤꯕꯁꯨ ꯌꯥꯎꯔꯦ ꯑꯩꯅꯁꯨ ꯐꯥꯔꯁ ꯃꯉꯣꯟꯗ ꯄꯤꯕ ꯑꯗꯣ ꯌꯥꯎꯔꯦ ꯑꯗꯣ ꯃꯥꯅꯁꯨ ꯄꯤꯕꯁꯨ ꯑꯗꯨꯝ ꯄꯨꯜꯂꯦꯕꯀꯣ ꯁꯤꯗ ꯂꯩꯔꯦ ꯌꯥꯝ ꯐꯖꯩꯌꯦ ꯁꯤꯁꯨ ꯁꯨꯃꯥꯡ ꯃꯥꯡꯉꯔꯣꯏ ꯁꯤꯁꯨ ꯑꯗꯨꯝ ꯐꯖꯅ ꯂꯩꯔꯅꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯅꯤ ꯌꯥꯝ ꯐꯖꯩꯌꯦ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯂꯤꯡꯛꯁꯨ ꯑꯗꯨꯝ ꯍꯥꯞꯆꯔꯝꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯆꯦꯛ ꯑꯥꯎꯠ ꯇꯧꯕꯤꯔꯣ ꯑꯄꯥꯝꯕꯁꯤꯡ ꯑꯗꯣ ꯀꯁꯥꯔꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯆꯦ ꯏꯆꯟ ꯂꯩꯕ ꯄꯨꯝꯅꯃꯛ ꯏꯅꯥꯎꯅꯨꯄꯤꯁꯤꯡ ꯂꯣꯏꯅ ꯄꯥꯝꯕꯤꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯀꯁꯇꯃꯥꯏꯁ ꯇꯧꯕ ꯌꯥꯏꯀꯣ ꯃꯥꯏ ꯗꯤꯖꯥꯏꯟꯗ ꯂꯣꯏ ꯄꯨꯝꯅꯃꯛ ꯍꯥꯏꯔꯒ ꯑꯄꯥꯝꯕꯗꯣ ꯇꯧꯕ ꯌꯥꯏ ꯑꯗꯣ ꯔꯣꯁꯁꯤꯗꯤ ꯑꯩ ꯁꯨꯝ ꯑꯍꯥꯟꯕꯅꯦ ꯑꯩꯁꯨ ꯑꯗꯨꯝ ꯔꯣꯁꯁꯦ ꯑꯦꯕꯖꯣꯔꯕ ꯇꯧꯅ ꯃꯥꯅ ꯑꯗꯨꯝ ꯐꯖꯅ ꯇꯧꯕꯤꯔꯣ ꯃꯌꯥꯏꯗ ꯑꯗꯨꯝ ꯅꯪꯅ ꯐꯖꯩꯗꯣ ꯇꯧꯔꯣ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯕ ꯑꯗꯣ ꯌꯥꯝ ꯐꯖꯅ ꯇꯧꯕꯤꯔꯦ ꯄꯥꯝꯃꯦ ꯁꯤꯁꯨ ꯄꯥꯝꯃꯦ ꯐꯖꯩ ꯂꯣꯏꯅ ꯑꯩꯗꯤ ꯑꯣꯂꯥꯡꯕꯅꯁꯨ ꯂꯣꯏꯔꯛꯑꯦ ꯁ꯭ꯇꯦꯟꯁꯤꯗ ꯂꯩꯔꯦꯕꯀꯣ ꯀꯩꯅꯣꯁꯤꯒꯤ ꯁꯤ ꯁ꯭ꯇꯦꯟꯁꯦ ꯁꯤꯒꯤ ꯑꯣꯏꯒꯗꯣꯏꯅꯤ ꯁꯨꯃꯥꯏꯅ ꯊꯝꯃꯗꯣꯏꯅꯤ ꯁ꯭ꯇꯦꯟꯁꯤꯗ ꯂꯩꯔꯦ ꯑꯗꯨꯝ ꯊꯝꯈ꯭ꯔꯒꯦꯀꯣ ꯁ꯭ꯇꯦꯟꯁꯤꯗꯤ ꯋꯨꯠꯀꯤꯅꯤ ꯐꯖꯅ ꯊꯝꯅ ꯂꯩꯔꯦ ꯁ꯭ꯇꯦꯟꯁꯦ ꯁꯤꯅꯤ ꯊꯝꯃꯒꯦ ꯑꯗꯣ ꯂꯥꯁ ꯋꯥꯟ ꯂꯥꯁꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯑꯣꯏꯗꯣꯏꯅꯤ ꯅꯨꯡꯁꯤꯗ꯭ꯔꯥ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯅꯤꯁꯦ ꯁꯦꯡ ꯑꯣꯏꯅ ꯌꯥꯗ꯭ꯔ ꯃꯥꯜꯂꯦ ꯐꯖꯅ ꯑꯩꯒꯤ ꯑꯩꯅ ꯑꯣꯔꯗꯔ ꯇꯧꯔꯤꯕꯁꯦ ꯂꯣꯏ ꯀꯁꯇꯃꯥꯏꯁ ꯇꯧꯕꯅꯦꯕ ꯑꯗꯨꯗꯣ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯑꯩꯒꯤꯁꯦ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯌꯦꯡꯍꯟꯕꯁꯦ ꯃꯌꯦꯛ ꯁꯦꯡꯗꯕꯁꯨ ꯌꯥꯏ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔ ꯃꯔꯛ ꯊꯠꯅ ꯑꯗꯨꯝ ꯐꯖꯅ ꯃꯌꯥꯝꯗ ꯑꯩ ꯕꯦꯛ ꯀꯦꯃꯦꯔꯥꯗꯒꯤ ꯐꯖꯅ ꯚꯤꯗꯤꯑꯣ ꯂꯧꯔꯒ
ꯌꯦꯡꯍꯟꯖꯒꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯣ ꯁꯤꯁꯦ ꯑꯩꯈꯣꯏ ꯃꯐꯝꯁꯤꯁꯨ ꯑꯩꯒꯤꯗꯤ ꯑꯍꯥꯟꯕꯅꯤ ꯃꯥꯗꯤ ꯆꯠꯂꯦ ꯃꯃꯥꯡꯗꯁꯨ ꯑꯗꯣ ꯑꯁꯤꯁꯦ ꯔꯥꯖꯕꯥꯔꯤꯗꯅꯤ ꯁꯤꯜꯆꯔ ꯔꯥꯖꯕꯥꯔꯤꯗꯅꯤ ꯁꯤ ꯃꯐꯝꯁꯦ ꯑꯗꯨꯝ ꯐꯦꯃꯤꯂꯤꯅꯦ ꯀꯩꯅꯣ ꯑꯩꯅ ꯔꯥꯖꯕꯥꯔꯤꯗ ꯆꯠꯄꯒꯤ ꯚꯤꯗꯤꯑꯣꯁꯨ ꯊꯥꯔꯛꯈꯤꯕꯅꯦ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯅꯦꯀꯣ ꯂꯨꯍꯣꯡꯕꯒꯤ ꯍꯣꯏ ꯑꯗꯨꯝ ꯆꯍꯤ ꯑꯃ ꯃꯅꯨꯡꯗꯔ ꯀꯩꯅꯣ ꯑꯣꯏꯈꯤꯕꯅꯦ ꯑꯗꯨꯗꯣ ꯀꯩꯅꯣꯅꯦꯅ ꯑꯩꯈꯣꯏ ꯏꯇꯩꯍꯟꯅꯒ ꯐꯥꯒꯤ ꯇꯧꯔꯒ ꯆꯠꯂꯤꯅꯦꯁꯦ ꯄꯣꯁ ꯋꯦꯗꯤꯡꯒꯤ ꯄꯣꯁ ꯋꯦꯗꯤꯡ ꯇꯧꯗꯣꯏꯅꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯗꯣ ꯀꯦꯃꯦꯔꯥꯒ ꯌꯥꯎꯅ ꯆꯠꯂꯦ ꯑꯗꯨꯝ ꯄꯣꯁ ꯋꯦꯗꯤꯡꯅꯤ ꯍꯥꯏꯅ ꯄꯨꯔꯒꯁꯦ ꯑꯗꯨꯝ ꯐꯣꯇꯣ ꯃꯌꯥꯝ ꯀꯥꯞꯄꯛꯑꯦꯕꯀꯣ ꯑꯗꯣ ꯁꯤ ꯐꯣꯇꯣꯁꯦ ꯅꯨꯡꯁꯤ ꯍꯥꯏꯅ ꯁꯤ ꯐꯣꯇꯣꯁꯤꯡꯁꯨ ꯑꯗꯨꯝ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕꯒꯤ ꯁꯨꯃꯥꯏꯅ ꯍꯥꯞꯄꯜꯂꯦ ꯌꯥꯝ ꯐꯖꯔꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯍꯨꯝꯃꯛ ꯌꯥꯝ ꯐꯖꯔꯦ ꯑꯩꯁꯦ ꯐꯦꯟꯁꯨ ꯊꯤꯡꯉꯦ ꯐꯦꯟꯁꯨ ꯂꯣꯏ ꯊꯤꯡꯉꯦ ꯍꯧꯖꯤꯛꯇꯤ ꯑꯣꯂꯥꯡꯊꯥ ꯆꯪꯉꯕꯅꯤꯅ ꯍꯨꯃꯥꯡꯁꯨ ꯌꯥꯝ ꯊꯣꯛꯀꯜꯂꯦꯕ ꯑꯩꯁꯦ ꯑꯗꯨꯅ ꯃꯃꯥꯏꯒꯁꯤꯁꯨ ꯂꯣꯏꯔꯦ ꯑꯗꯣ ꯍꯨꯃꯥꯡꯅ ꯂꯣꯏꯔꯛꯑꯦ ꯐꯦꯟꯁꯦ ꯊꯤꯡꯉꯒ ꯑꯩꯅ ꯉꯥꯡꯕꯁꯦ ꯐꯖꯅ ꯁꯦꯡꯉꯔꯣꯏ ꯍꯥꯏꯅꯅꯦ ꯂꯣꯏ ꯊꯤꯡꯉꯒ ꯇꯧꯕꯅꯤꯗꯣ ꯅꯨꯡꯗꯥꯡ ꯑꯣꯏꯔꯁꯨ ꯑꯩꯅ ꯍꯧꯖꯤꯛ ꯑꯟꯕꯣꯛꯁꯤꯡ ꯇꯧꯔꯤꯉꯩꯁꯤꯗ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯂꯧꯍꯧꯔꯒꯦꯅ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯃꯦꯃꯣꯔꯤ ꯑꯣꯏꯅꯁꯨ ꯑꯩꯒꯤ ꯂꯩꯖꯍꯧꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇꯁꯨ ꯑꯩꯒꯤ ꯏꯆꯦ ꯏꯅꯥꯎꯅꯨꯄꯤ ꯏꯆꯟꯅꯨꯄꯤꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯑꯗꯨꯝ ꯈꯪꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯗꯣ ꯈꯪꯗꯕ ꯌꯥꯎꯔꯒꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯑꯁꯤꯒ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯦꯃꯣꯔꯤꯗꯣ ꯐꯖꯅ ꯇꯧꯅꯁꯨ ꯊꯝꯖꯤꯟꯖꯕ ꯌꯥꯔꯦ ꯏꯁꯥꯅ ꯄꯥꯝꯕ ꯃꯑꯣꯡꯗꯁꯨ ꯑꯗꯨꯝ ꯁꯦꯝꯖꯕꯗꯣ ꯌꯥꯔꯦ ꯑꯗꯨꯗꯨꯒꯤꯗꯃꯛꯇ ꯑꯩꯅꯁꯨ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯖꯅꯤꯡꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯧꯖꯕꯅꯦ ꯑꯗꯣ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯒꯤꯗꯤ ꯑꯣꯏꯅꯗꯤ ꯄꯨꯝꯅꯃꯛꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯣ ꯃꯌꯥꯝ ꯐꯖꯕ꯭ꯔꯥ ꯐꯖꯗꯕ꯭ꯔꯥ ꯑꯗꯣ ꯃꯌꯥꯝ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯍꯨꯝꯁꯤꯗꯁꯨ ꯀꯔꯝꯕꯅ ꯍꯦꯜꯂꯦꯗꯣ ꯍꯥꯏꯕꯤꯔꯛꯑꯣꯀꯣ ꯑꯗꯨꯝ ꯑꯩꯒꯤꯗꯤ ꯑꯣꯏꯅꯗꯤ ꯄꯨꯝꯅꯃꯛꯁꯦ ꯄꯥꯝꯃꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯈꯪꯅꯤꯡꯕ ꯃꯌꯥꯝꯒꯤ ꯃꯤꯠꯇ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗ ꯀꯔꯝꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯜꯂꯦꯗꯣꯁꯨ ꯈꯪꯅꯤꯡꯉꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯕꯤꯔꯣ ꯑꯄꯥꯝꯕ ꯌꯥꯎꯔꯒꯗꯤ ꯑꯗꯣ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯑꯣꯏꯅ ꯑꯩꯒꯤ ꯐꯦꯃꯤꯂꯤꯁꯤꯡ ꯄꯨꯝꯅꯃꯛ ꯑꯦꯅꯤ ꯃꯦꯝꯕꯔ ꯄꯨꯝꯅꯃꯛꯅ ꯑꯣꯔꯗꯔ ꯇꯧꯕꯗꯁꯨ ꯄ꯭ꯔꯣꯗꯛꯇ ꯑꯗꯨꯝ ꯑꯁꯦ 15% ꯑꯣꯐ ꯂꯩꯖꯒꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯑꯗꯣ ꯐꯔꯦ ꯃꯌꯥꯝ ꯑꯩꯁꯦ ꯑꯣꯂꯪꯊꯥꯒ ꯑꯣꯏꯕꯅꯦ ꯌꯥꯝꯅꯁꯨ ꯉꯥꯡꯕ ꯉꯝꯃꯔꯣꯏ ꯁꯥꯁꯨ ꯁꯥꯕꯅ ꯂꯣꯏꯔꯦꯕꯀꯣ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯁꯦ ꯑꯗꯨꯝ ꯍꯧꯖꯤꯛꯁꯦ ꯗꯤꯅꯔ ꯂꯣꯏꯔꯒ ꯈꯣꯠꯂꯒ ꯂꯣꯏꯅ ꯇꯧꯔ ꯀꯥꯈꯠꯂꯕꯅꯦꯕ ꯑꯗꯨꯒ ꯑꯩꯁꯦ ꯉꯟꯁꯨ ꯉꯜꯂꯦ ꯉꯁꯤꯁꯦ 9:30 ꯑꯗꯨꯃꯥꯏꯅ ꯇꯥꯗ꯭ꯔꯤ 9:30ꯒ ꯇꯥꯗ꯭ꯔꯤ 9:20 ꯑꯗꯨꯃꯥꯏꯅ ꯇꯥꯔꯛꯑꯕꯅꯦꯕ 9:20 ꯑꯗꯨꯃꯥꯏꯅ ꯇꯥꯔꯛꯄ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯛꯑꯦ ꯁꯥꯕꯅꯁꯨ ꯂꯣꯏꯔꯛꯑꯦ ꯄꯣꯊꯥꯅꯕꯒꯤ ꯇꯧꯔꯒꯦ ꯃꯌꯥꯝ ꯗꯦꯂꯤ ꯕ꯭ꯂꯣꯛꯇ ꯀꯣꯟꯅ ꯐꯪꯅꯔꯁꯦ ꯅꯠꯇ꯭ꯔꯁꯨ ꯑꯇꯣꯞꯄ ꯀꯟꯇꯦꯟ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯌꯥꯝꯅ ꯐꯪꯅꯔꯁꯦ ꯃꯌꯥꯝ ꯑꯩꯁꯨ ꯑꯗꯨꯝ ꯍꯣꯠꯅꯖꯒꯦ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯐꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ ꯃꯌꯥꯝ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯩꯕꯤꯌꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯂꯩꯕꯤꯌꯣ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯌꯥꯎꯕ ꯈꯨꯗꯤꯡꯃꯛꯁꯨ ꯑꯩꯒꯤ ꯏꯃꯥꯁꯤꯡ ꯏꯅꯦꯁꯤꯡ ꯄꯨꯝꯅꯃꯛꯅ ꯑꯍꯜ ꯂꯃꯟ ꯑꯩꯒꯤ ꯀꯩꯅꯣꯁꯨꯝ ꯃꯥꯃꯣꯅꯆꯤꯡꯕꯁꯨ ꯑꯗꯨꯝ ꯀꯀꯥꯁꯤꯡꯁꯨ ꯑꯗꯨꯝ ꯌꯦꯡꯉꯦꯕꯀꯣ ꯑꯩꯒꯤ ꯃꯊꯛ ꯊꯣꯡꯕ ꯃꯌꯥꯝ ꯌꯦꯡꯉꯤ ꯏꯆꯤꯜ ꯏꯅꯥꯎꯄꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯝ ꯑꯁꯣꯏ ꯑꯔꯥꯟꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ ꯑꯁꯣꯏꯕ ꯌꯥꯎꯔꯁꯨ ꯑꯗꯨꯝ ꯁꯦꯝꯗꯣꯛꯄꯤꯔꯣ ꯀꯩꯁꯨ ꯈꯪꯖꯗꯕꯅꯦ ꯍꯥꯏꯅ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯌꯥꯝꯅ ꯐꯪꯅꯔꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯒꯨꯗ ꯅꯥꯏꯠ ꯑꯦꯟ ꯂꯚ ꯌꯨ ꯑꯣꯜ ꯕꯥꯏ ꯕꯥꯏ ꯃꯌꯥꯝꯁꯦ ꯉꯔꯥꯡ ꯑꯩꯒ ꯍꯦꯔꯣꯒ ꯏꯕꯥꯅꯤ ꯆꯪꯅ ꯁꯤꯁꯦ ꯁꯦꯝꯃꯝꯕꯅꯦ ꯀꯗꯨꯝ ꯍꯥꯞꯄꯒ ꯐꯖꯅꯤ ꯊꯝꯃꯒ ꯐꯖꯅꯤ ꯍꯥꯏꯅꯅꯦ ꯑꯗꯣ ꯅꯣꯡꯉꯥꯜꯂꯒ ꯑꯣꯏꯅ ꯐꯖꯅ ꯃꯌꯦꯛ ꯁꯦꯡꯒꯅꯤ ꯍꯥꯏꯅ ꯅꯣꯡꯉꯥꯜꯂꯒ ꯑꯣꯏꯅ ꯚꯤꯗꯤꯑꯣꯁꯦ ꯂꯧꯕꯅꯤ ꯃꯇꯦꯛꯈꯛ ꯔꯥꯏꯠ ꯁꯥꯏꯗꯇ ꯑꯣꯏꯅ ꯊꯝꯃꯦ ꯁꯦ ꯁꯣ ꯕꯣꯛꯁꯇ ꯀꯣꯏꯠꯁꯤꯕꯨꯗꯤ ꯑꯩꯅ ꯑꯗꯨꯝ ꯀꯣꯏꯠꯁꯤ ꯅꯨꯡꯁꯥ ꯁꯥꯕ ꯃꯇꯝꯗ ꯍꯦꯛ ꯐꯧꯗꯣꯛꯏ ꯑꯗꯨꯒ ꯑꯗꯨꯝ ꯊꯝꯃꯦꯕ ꯁꯤꯗ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯝꯃꯣꯁꯨ ꯍꯥꯏꯅꯩ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯉꯔꯥꯡ ꯑꯩꯅ ꯁꯤꯁꯦ ꯎꯠꯍꯧꯗ꯭ꯔꯦ ꯃꯥꯒꯤ ꯊꯦꯡꯛ ꯌꯨ ꯍꯥꯏꯅ ꯃꯥꯒꯤ ꯁꯦ ꯀꯥꯔꯠ ꯅꯨꯡꯁꯤꯕ ꯑꯃ ꯄꯤꯔꯦ ꯃꯥꯒꯤ ꯅꯝꯕꯔꯁꯨ ꯀꯔꯤꯁꯨ ꯂꯣꯏ ꯌꯥꯎꯔꯦ ꯂꯣꯛꯇꯥꯛꯀꯤꯁꯤꯒ ꯌꯥꯝ ꯐꯖꯔꯦ ꯊꯦꯡꯛ ꯌꯨ ꯑꯣꯜ